ꯃꯦꯝꯊꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯅꯦꯟꯁꯤꯅ ꯂꯥꯏꯖꯗ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯈꯟꯕꯒ ꯇꯧꯕꯒ ꯅꯦꯟꯁꯤꯗꯣ ꯏꯁꯤꯡ ꯑꯁꯧꯕ ꯄꯥꯇ꯭ꯔꯗꯣ ꯄꯥꯏꯔꯒ ꯂꯥꯏꯖꯒꯤ ꯅꯥꯡꯒꯟꯗꯨꯗ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯏ꯫ ꯅꯦꯟꯁꯤꯗꯣ ꯏꯁꯤꯡꯗꯣ ꯈꯪꯊꯥ ꯊꯥꯗꯔꯒ "ꯏꯃꯥ!" ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯏꯁꯤꯡꯗꯣ ꯇꯥꯛꯈꯤꯕꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯂꯥꯏꯖꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯏ꯫ "ꯑꯉꯥꯡ!" ꯄꯨꯟꯁꯤꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ꯫ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯅ ꯂꯦꯞꯄꯤꯕ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ "ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯤ ꯑꯣꯏꯅ ꯁꯣꯛꯂꯦ." ꯃꯦꯝꯊꯣꯏꯅ ꯂꯥꯏꯖꯕꯨ ꯆꯤꯡꯊꯣꯛꯈꯤꯕꯗꯨꯗ ꯅꯦꯟꯁꯤꯗꯣ ꯊꯛꯀꯠꯈꯤꯗꯅ ꯈꯪꯊꯥ ꯊꯥꯗꯔꯒ ꯃꯥꯁꯨ ꯆꯦꯟꯊꯣꯛꯄꯅꯤ꯫ ꯏꯁꯤꯡꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯕꯗ ꯂꯥꯏꯖꯕꯨ ꯉꯥꯛꯂꯒ ꯂꯩꯍꯧꯔꯤꯕ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯡꯗ ꯑꯣꯏꯅ ꯆꯣꯡꯉꯤ꯫ ꯂꯥꯏꯖꯗꯗꯤ ꯑꯃꯠꯇ ꯆꯣꯡꯍꯧꯗ꯭ꯔꯤ꯫ ꯑꯟꯖꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯒ "ꯍꯩꯃꯥ ꯏꯗꯣꯝꯆꯥ, ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯥꯏꯁ ꯊꯣꯝꯁꯦ." ꯅꯦꯟꯁꯤꯁꯨ ꯉꯦꯛ ꯐꯝꯊꯔꯒ ꯃꯀꯣꯛꯇꯨꯗ ꯄꯥꯏꯔꯒ ꯒ꯭ꯌꯥꯟ ꯃꯝꯕ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯗꯣ ꯑꯁꯥꯕꯒ ꯈꯪꯈꯤꯗ꯭ꯔꯤ꯫ ꯃꯁꯥꯗꯣ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯅꯦꯟꯁꯤꯗ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯞ ꯇꯞ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ "ꯑꯉꯥꯡ, ꯁꯣꯛꯄ꯭ꯔꯣ? ꯏꯁꯤꯡꯗꯨꯅ ꯆꯣꯡꯈꯤꯕ꯭ꯔꯕ?" "ꯁꯣꯛꯇꯤꯌꯦ ꯏꯗꯣꯝꯆꯥꯗꯣ ꯁꯣꯛꯂꯝꯒꯅꯤ." ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯨ ꯐꯠꯂꯩꯊꯣꯛꯑꯒ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ "ꯏꯗꯣꯝꯆꯥ, ꯀꯌꯥꯝ ꯁꯣꯛꯈ꯭ꯔꯒꯦ?" ꯂꯥꯏꯖꯁꯨ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ "ꯏꯗꯣꯝꯆꯥ, ꯌꯥꯝ ꯁꯥꯕ꯭ꯔꯣ? ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯁꯦ." ꯃꯦꯝꯊꯣꯏ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯌꯥꯔꯅꯤꯌꯦ, ꯀꯩꯁꯨ ꯌꯥꯝ ꯆꯣꯡꯕ ꯅꯠꯇꯦꯁꯦ." ꯄꯨꯟꯁꯤꯕꯗꯣ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯡꯗ ꯉꯥꯡꯁꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯒ ꯌꯥꯝ ꯁꯥꯎꯅ ꯅꯦꯟꯁꯤꯗ ꯋꯥ ꯍꯩꯅꯕ ꯄꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯏ꯫ "ꯑꯩꯅ ꯀꯔꯤ ꯍꯥꯏ ꯗꯥꯝꯆꯥ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩ ꯇꯧꯒꯦ." ꯄꯨꯟꯁꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯐꯝꯊꯔꯒ "ꯍꯣꯏ." ꯂꯥꯏꯖꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯦꯟꯁꯤ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯅꯃꯥꯏ ꯊꯛꯂꯤꯗꯤ? ꯀꯩꯒꯨꯝꯕ ꯏꯁꯤꯡꯗꯨꯅ ꯑꯩꯒꯤ ꯅꯥꯡꯒꯟꯁꯤꯗ ꯍꯩꯖꯤꯜꯂꯝꯃꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯀꯩꯝꯇ ꯇꯧꯍꯧꯗꯕ ꯅꯠꯇ꯭ꯔꯣ? ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯕꯗ ꯌꯦꯡꯉꯒ ꯇꯧꯀꯣ, ꯅꯃꯥꯏꯗꯣ ꯊꯛꯀꯅꯨ." ꯅꯦꯟꯁꯤꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯎꯠꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯃꯁꯥꯗꯣ ꯄꯥꯈꯠꯄꯒ ꯁꯥꯔꯒ ꯊꯛ ꯊꯛ ꯅꯤꯛꯁꯟꯅꯔꯒ ꯍꯣꯏ ꯏꯅꯝꯃ, ꯑꯩ ꯃꯇꯨꯡꯗ ꯆꯦꯛꯁꯤꯟꯖꯔꯒꯦ." ꯑꯟꯖꯨꯅ ꯑꯥꯏꯁ ꯄꯨꯔꯛꯇꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯡꯗ ꯊꯣꯝꯕꯤꯔꯦ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯡꯗꯨꯁꯨ ꯌꯥꯝ ꯆꯣꯡꯈꯤꯕ ꯅꯠꯇꯦ, ꯃꯐꯝ 3-4 ꯃꯨꯛꯇꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯦꯝꯗꯣ ꯐꯥꯔꯃꯥꯁꯤꯗ ꯃꯣꯂꯣꯝ ꯂꯩꯕ ꯆꯠꯍꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯃꯀꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯂꯦꯝꯕꯤꯒ ꯅꯟꯗꯣꯒꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯑꯝꯕ ꯅꯟꯗꯣꯗꯣ ꯃꯌꯥꯝꯅ ꯃꯦꯝꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯂꯦꯝꯕꯤꯗꯣ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ "ꯍꯩꯃꯥ ꯃꯦꯝꯊꯣꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗꯤ?" ꯃꯦꯝꯊꯣꯏꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯅꯦꯟꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯥꯔꯛꯄꯗꯨꯗ ꯅꯥꯀꯟꯅ ꯂꯦꯞꯄꯤꯕ ꯑꯩꯉꯣꯟꯗ ꯍꯩꯖꯤꯟꯒꯗ꯭ꯔꯅ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯆꯤꯡꯊꯣꯛꯄꯗ ꯏꯗꯣꯝꯆꯥꯒꯤ ꯈꯣꯡꯁꯤꯗ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯔ ꯆꯣꯡꯈ꯭ꯔꯦ ꯏꯃꯥ." "ꯑꯦ, ꯀꯌꯥꯝ ꯁꯣꯛꯈ꯭ꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ? ꯗꯣꯛꯇꯔ ꯆꯠꯁꯤꯁꯦ." ꯃꯦꯝꯊꯣꯏꯗꯨ ꯇꯁꯦꯡꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯔꯦ꯫ ꯏꯁꯤꯡ ꯑꯁꯥꯕꯒꯤ ꯆꯣꯡꯐꯝ ꯃꯄꯥꯗꯣ ꯑꯁꯥꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒ "ꯏꯆꯦ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯐꯝ ꯑꯃꯅꯤꯇꯅꯤ. ꯑꯥꯏꯁ ꯊꯣꯝꯕꯁꯤꯗ ꯀꯩꯁꯨ ꯁꯥꯗ꯭ꯔꯤ. ꯁꯅꯥꯁꯨ ꯃꯣꯂꯣꯝ ꯂꯩꯕ ꯊꯥꯈ꯭ꯔꯕꯅꯤ. ꯈꯤꯇꯪꯈꯛ ꯁꯣꯛꯄꯁꯤꯗ ꯗꯣꯛꯇꯔ ꯆꯠꯄꯗꯨ ꯏꯀꯥꯏꯖꯩ." ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯈꯨꯠꯁꯦ ꯑꯁꯥꯕ ꯃꯅꯤꯟꯗꯨꯅ ꯐꯨꯕꯗꯨꯗ ꯃꯈꯨꯠꯇꯣ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯊꯥꯡꯊꯔꯛꯄꯗꯨ ꯎꯕꯗ ꯑꯩꯅ ꯄꯥꯈꯠꯇꯅ ꯆꯦꯟꯁꯤꯜꯂꯒ ꯂꯥꯏꯖꯕꯨ ꯆꯤꯡꯊꯣꯛꯍꯧꯕꯅꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯈꯥꯗ ꯍꯩꯗꯣꯛꯂꯤꯕ ꯏꯁꯤꯡ ꯑꯁꯥꯕ ꯃꯌꯥꯝꯗꯨ ꯎꯔꯒ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛꯇꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ "ꯏꯁ, ꯏꯃꯥꯏꯄꯦꯝꯃ, ꯏꯁꯤꯡ ꯑꯁꯥꯕꯁꯤꯅ ꯏꯃꯧꯒꯤ ꯃꯁꯥꯗ ꯍꯩꯖꯤꯜꯂꯝꯃꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ?" ꯅꯟꯗꯣꯅ "ꯌꯥꯔꯦ ꯃꯃꯥ, ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ. ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯣꯏꯔꯝꯂꯣꯏ." ꯅꯟꯗꯣꯗꯣ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ "ꯍꯥꯏ ꯅꯦꯟꯁꯤꯌꯥ, ꯅꯪꯗꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏ?" "ꯑꯩꯗꯤ ꯁꯣꯛꯇꯦ ꯃꯥꯃꯣ, ꯑꯩ ꯁꯣꯏꯈ꯭ꯔꯦ.
ꯑꯩꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ ꯁꯣꯏꯈꯤꯕꯅꯤ ꯃꯥꯃꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯁꯣꯛꯍꯧꯗ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯁꯣꯏꯈꯤꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯅꯣꯏ ꯑꯗꯨꯗ ꯄꯨꯂꯞ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯅꯨ ꯍꯧꯒꯠꯅꯔꯣ ꯁꯅꯥ ꯅꯪꯁꯨ ꯊꯦꯡꯂꯤ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯅꯟꯗꯣꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯐꯨꯛ ꯍꯧꯒꯠꯅꯩ ꯑꯟꯖꯨꯅ ꯃꯦꯝꯊꯣꯏꯕꯨ ꯐꯨꯒꯠꯄꯤ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯆꯦꯌꯔꯗꯨꯗ ꯐꯝꯍꯜꯂꯤ ꯂꯥꯏꯖꯅ ꯕꯕꯥ ꯍꯣꯏ ꯐꯝꯕꯤꯔꯣ ꯑꯩ ꯍꯦꯟꯖꯥꯡ ꯍꯥꯞꯄꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯅꯦꯟꯁꯤꯗꯣ ꯑꯐꯕꯤ ꯁꯥꯗꯅ ꯏꯅꯝꯃ ꯑꯩ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯎꯒꯦ ꯂꯥꯏꯖꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯟꯖꯨꯅ ꯁꯠ ꯈꯨꯝꯂꯩ ꯌꯥꯔꯅꯤ ꯆꯦ ꯑꯩꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒꯦ ꯆꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯐꯝꯕꯤꯌꯨ ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯄ ꯃꯥꯜꯂꯤ ꯑꯟꯖꯨꯅ ꯌꯥꯗꯗꯅ ꯅꯦꯟꯁꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯍꯟꯗ꯭ꯔꯤ ꯔꯤꯇꯥꯒ ꯅꯤꯡꯊꯦꯝꯒꯁꯨ ꯍꯜꯂꯛꯏ ꯃꯣꯂꯣꯝꯗꯣ ꯆꯥꯛ ꯇꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯩꯔꯁꯤ ꯍꯥꯏꯅꯔꯦ ꯃꯌꯥꯝꯗꯣ ꯏꯀꯨꯏ ꯀꯨꯏꯅ ꯐꯝꯃꯤ ꯑꯟꯖꯨꯒ ꯂꯥꯏꯖꯒꯅ ꯁꯤꯂꯥꯡ ꯇꯧꯗꯨꯅ ꯍꯦꯟꯖꯥꯡꯗꯣ ꯍꯥꯞꯄ ꯍꯣꯠꯅꯔꯤ ꯂꯥꯏꯖꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯂꯃꯟ ꯈꯨꯝꯍꯧꯔꯒꯦ ꯃꯇꯥꯀꯨꯝ ꯅꯦꯟꯁꯤꯗ ꯃꯃꯤꯠꯇ ꯐꯩꯅ ꯌꯦꯡꯂꯒ ꯅꯦꯟꯁꯤꯒꯤ ꯍꯦꯟꯖꯥꯡ ꯈꯨꯗꯤꯡꯗ ꯎ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯁ꯭ꯄꯨꯟ ꯑꯃꯃꯝ ꯀꯣꯠꯂꯒ ꯀꯣꯠꯇꯅ ꯂꯣꯠꯅ ꯍꯥꯞꯆꯤꯜꯂꯤ ꯍꯦꯟꯖꯥꯡꯁꯤꯡꯗꯣ ꯍꯥꯞꯄ ꯂꯣꯏꯕꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯂꯥꯏꯖꯁꯨ ꯅꯦꯟꯁꯤꯒꯤ ꯍꯦꯟꯖꯥꯡꯗꯣ ꯃꯐꯝ ꯈꯪꯅ ꯊꯝꯃꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯕ ꯌꯥꯔꯤ ꯅꯟꯗꯣꯅ ꯅꯣꯏꯁꯨ ꯄꯨꯂꯞ ꯆꯥꯔꯁꯤꯗꯅ ꯕꯕꯥ ꯍꯣꯏ ꯆꯥꯕꯤꯔꯣ ꯑꯩꯒ ꯑꯟꯖꯨꯒ ꯀꯣꯟꯅ ꯆꯥꯔꯒꯦ ꯂꯦꯝꯕꯤꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣꯅꯦ ꯃꯌꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯒ ꯅꯣꯏ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯈ꯭ꯔꯅꯤ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯃꯤ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯆꯥꯔꯤꯉꯩꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯤꯅꯤ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯑꯍꯥꯎꯕ ꯂꯣꯟꯅ ꯆꯥꯒꯦ ꯈꯜꯂꯤꯔꯣ ꯇꯧꯅꯨ ꯑꯗꯨꯝꯕ ꯂꯥꯏꯖꯗ ꯄꯨꯟꯁꯤꯕꯗ ꯁꯨꯒꯠꯂꯛꯏ ꯃꯌꯥꯝ ꯃꯔꯛꯇ ꯔꯥꯁꯤ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯏꯃꯥ ꯑꯩꯈꯣꯏ ꯅꯦꯅꯦꯗꯤ ꯅꯪ ꯅꯦꯅꯦꯗꯤ ꯌꯥꯝ ꯉꯟꯅꯅꯦ ꯂꯪꯉꯊꯦꯜꯗ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯁꯣꯔꯥꯠ ꯑꯃ ꯌꯥꯎꯕ ꯆꯠꯈꯤ ꯍꯦꯟꯕꯅ ꯉꯟꯇꯥꯅ ꯊꯤꯟꯈꯤꯕꯅꯤ ꯍꯌꯦꯡ ꯍꯜꯂꯛꯑꯅꯤ ꯑꯣ ꯃꯌꯥꯝꯅ ꯌꯥꯝꯃꯟꯗꯗꯅ ꯑꯟꯖꯨꯒ ꯂꯥꯏꯖꯒꯁꯨ ꯆꯤꯌꯔ ꯑꯃꯃꯝꯗꯨꯗ ꯐꯝꯂꯒ ꯆꯥꯕ ꯍꯧꯏ ꯅꯟꯗꯣꯁꯨ ꯎꯇꯤ ꯊꯣꯡꯕꯗꯣ ꯆꯥꯛꯈꯣꯝ ꯑꯃ ꯍꯦꯛ ꯍꯨꯛꯄꯒ ꯉꯁꯤꯒꯤ ꯎꯇꯤꯁꯦ ꯀꯅꯥꯅ ꯊꯣꯡꯕꯅꯣ ꯃꯌꯥꯝꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯨꯟꯁꯤꯕꯅ ꯐꯠ ꯈꯨꯝꯂꯩ ꯅꯃꯨ ꯅꯨꯄꯤꯅ ꯊꯣꯡꯕꯅꯦ ꯕꯕꯥ ꯍꯥꯎꯇ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯏꯊꯥ ꯊꯥꯖꯗꯅ ꯈꯨꯝꯗꯣꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯉꯛꯆꯥꯟꯅꯅ ꯌꯦꯡꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯥꯎꯏꯅꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯧꯁꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕꯒ ꯌꯥꯝ ꯍꯩꯔꯝꯃꯤꯅꯦ ꯑꯩꯒꯤ ꯏꯃꯧꯁꯤ ꯑꯆꯝꯕ ꯅꯠꯇꯦꯀꯣ ꯅꯣꯏ ꯎꯁꯤꯠꯇꯕ ꯇꯧꯖꯅꯨ ꯃꯤ ꯊꯧꯔꯥꯅꯤ ꯑꯁꯦꯡꯕꯅꯤ ꯂꯥꯏꯖꯗꯣ ꯃꯀꯨꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯍꯔꯥꯎꯖꯩ ꯅꯦꯟꯁꯤꯗꯤ ꯈꯣꯏꯁꯥꯎꯅꯅ ꯎꯇꯤ ꯊꯣꯡꯕ ꯊꯣꯠꯂꯝꯕꯗꯣ ꯅꯥꯀꯟꯗ ꯆꯠꯂꯤ ꯊꯣꯛꯑꯒ ꯏꯔꯣꯝꯕꯗꯣ ꯈꯪꯍꯩ ꯍꯩꯕꯗ ꯖꯣꯔꯅ ꯍꯩꯖꯤꯟꯈ꯭ꯔꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯍꯩꯖꯤꯜꯂꯤꯕ ꯏꯔꯣꯟꯕꯗꯣ ꯅꯝꯂꯞ ꯇꯣꯠꯂꯒ ꯆꯥꯛꯈꯨꯝ 4-5 ꯆꯥꯁꯤꯟꯈ꯭ꯔꯤ ꯂꯥꯏꯖꯗꯤ ꯅꯦꯟꯁꯤꯒꯤ ꯍꯦꯟꯖꯥꯡ ꯈꯨꯇꯣꯠ ꯇꯧꯕꯗ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯅꯨꯄꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯊꯤꯕꯣꯡꯗꯣ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨ ꯉꯥꯛꯇꯪꯗ ꯉꯥꯏꯔꯦ ꯇꯣꯏꯂꯦꯠꯇ ꯆꯦꯟꯒꯗꯕ ꯅꯕꯨꯛ ꯁꯦꯡꯗꯕ ꯅꯪꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗ ꯌꯦꯡꯉꯨ ꯂꯥꯏꯖꯗꯕꯨ ꯅꯪꯒꯨꯝꯕꯤ ꯊꯨꯠ ꯂꯥꯎꯕꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯅꯪꯅꯁꯨ ꯁꯤꯡꯅꯕ ꯁꯥꯏ ꯅꯇꯤꯛꯁꯨ ꯅꯇꯤꯛ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯅ ꯅꯦꯟꯁꯤꯗ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯃꯈꯣꯡꯗꯨꯅ ꯂꯥꯏꯖꯗ ꯈꯪꯀꯥꯎ ꯀꯥꯎꯔꯛꯏ ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯨꯟꯁꯤꯕꯗ ꯐꯠ ꯌꯦꯡꯂꯛꯏ ꯅꯦꯟꯁꯤꯗ ꯌꯦꯡꯉꯨꯅꯨ ꯍꯥꯏꯕꯒꯨꯝ ꯄꯨꯟꯁꯤꯕꯅ ꯃꯉꯛꯇꯣ ꯐꯠ ꯍꯥꯏꯔꯛꯏ ꯅꯦꯟꯁꯤꯗꯣ ꯎ ꯃꯣꯔꯣꯛꯀꯤ ꯈꯪꯁꯥ ꯁꯥꯕꯤꯗ ꯇꯧꯔꯛꯏ ꯍꯦꯟꯖꯥꯡꯗꯣ ꯑꯃ ꯇꯣꯠꯂꯒ ꯆꯥꯏ ꯃꯣꯔꯣꯛ ꯆꯥꯏ ꯁꯤꯅ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯑꯃꯃꯨꯛ ꯇꯣꯠꯂꯒ ꯆꯥꯏ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯔꯝꯃꯤ ꯍꯦꯟꯖꯥꯡ ꯈꯨꯗꯤꯡ ꯃꯣꯔꯣꯛ ꯂꯣꯏꯅ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯅꯦꯟꯁꯤꯗꯣ ꯃꯃꯤꯠꯇꯣ ꯂꯥꯏꯖꯗ ꯈꯥꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯅꯦꯟꯁꯤꯅ ꯌꯦꯡꯂꯛꯄꯗꯣ ꯎꯕꯗ ꯈꯪꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯀꯔꯦꯝꯅꯅ ꯃꯉꯛꯀꯗꯣ ꯅꯤꯛꯂꯒ ꯅꯦꯟꯁꯤ ꯍꯦꯟꯖꯥꯡꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯅꯪꯕꯣ ꯅꯦꯟꯁꯤꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯥꯡꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯎꯋꯦ ꯅꯃꯥ ꯊꯦꯡꯛꯁ ꯂꯥꯏꯖꯅ ꯇꯥꯍꯟꯅꯤꯡꯕ ꯄꯣꯠꯇꯣ ꯄꯣꯞ ꯂꯥꯎ ꯇꯥꯏ ꯅꯦꯟꯁꯤꯗ ꯎ ꯃꯣꯔꯣꯛꯀꯤ ꯔꯤꯑꯦꯛꯁꯟ ꯄꯥꯟꯕ ꯍꯧꯔꯛꯏ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯆꯥꯛ ꯑꯇꯣꯠꯄꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯅ ꯃꯌꯥꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯅꯦꯟꯁꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯃꯦꯝꯊꯣꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯆꯥꯛ ꯇꯣꯛꯄꯒ ꯅꯦꯟꯁꯤꯗꯣ ꯉꯥꯡꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯇꯣꯛꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯧꯒꯠꯈꯤꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯤ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛꯇꯣ ꯆꯥꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯉꯥꯡ ꯍꯥꯏꯒꯨꯝꯗꯅ ꯅꯦꯟꯁꯤꯁꯦ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ
ꯐꯔꯣꯏ ꯁꯤ ꯎꯇꯝꯒꯤ ꯃꯆꯥꯅꯦꯕ ꯆꯤꯝꯕꯥꯜꯗꯅ ꯈꯨꯏꯒꯤ ꯇꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯒꯤ ꯈꯜꯂꯒ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯇꯥꯟꯊꯣꯛꯄꯁꯨ ꯌꯥꯗꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯔꯤꯇꯥꯅ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒ ꯌꯥꯝ ꯍꯩꯔꯤꯖꯥꯠꯅꯤꯅꯦ ꯎꯇꯤ ꯊꯣꯡꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ ꯏꯔꯣꯟꯕꯁꯤꯅ ꯍꯥꯎꯔꯤꯕ ꯍꯌꯦꯡꯈꯩꯅꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗ ꯂꯥꯏꯖ ꯇꯥꯈꯟꯕ ꯇꯥꯔꯦ ꯑꯁ ꯅꯤꯅꯦꯁꯤꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯀꯠꯄꯤꯔꯤ ꯄꯨꯟꯁꯤꯕꯁꯨ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯍꯥꯏꯔꯨꯔꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯃꯌꯥꯝꯗ ꯄꯨꯟꯁꯤꯕꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯈꯠꯅꯔꯤ ꯃꯦꯝꯊꯣꯏꯗꯤ ꯄꯨꯟꯁꯤꯕꯅ ꯅꯦꯟꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯃꯁꯥꯗꯣ ꯄꯥꯈꯠꯆꯩ ꯕꯕꯥ ꯏꯃꯥ ꯅꯤꯅꯦ ꯏꯗꯣꯝꯆꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯦꯂꯔꯖꯤ ꯇꯧꯏ ꯑꯗꯨꯅ ꯏꯪꯊꯝꯊꯥ ꯆꯪꯂꯛꯄꯁꯤꯗꯤ ꯈꯤꯇꯪ ꯏꯪꯕ ꯌꯥꯗꯦ ꯑꯦꯂꯔꯖꯤ ꯍꯦꯛꯇ ꯍꯧꯏ ꯑꯗꯨꯅ ꯌꯥꯍꯧꯁꯦ ꯈꯤꯇꯪ ꯊꯦꯡꯖꯔꯁꯅꯨ ꯙꯝꯆꯥ ꯅꯪ ꯑꯟꯖꯨꯗꯣ ꯃꯆꯤꯟꯅ ꯈꯨꯝꯂꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯃꯦꯝꯊꯣꯏꯁꯨ ꯃꯤꯍꯨꯟꯗꯣ ꯈꯤꯇꯪ ꯐꯩ ꯃꯌꯥꯝꯗꯣ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯅꯟꯗꯣꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯑꯣꯏꯅ ꯈꯧꯗꯦꯝ ꯂꯩ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯆꯁꯅ ꯑꯗꯨꯒ ꯂꯥꯏꯖꯥ ꯍꯌꯦꯡꯗꯒꯤꯗꯤ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯨꯀꯣ ꯅꯁꯥ ꯏꯪꯍꯟꯒꯅꯨ ꯊꯕꯛꯀꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯂꯥꯏꯖꯗꯣ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯕꯅꯤ ꯕꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯗꯥꯝꯆꯥꯁꯦ ꯀ꯭ꯔꯤꯛ ꯆꯨꯔꯕꯅꯤ ꯔꯤꯇꯥꯅ ꯂꯛꯅꯔꯤ ꯁꯅꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯀ꯭ꯔꯤꯛ ꯆꯨꯕ ꯏꯁ ꯀꯩꯝ ꯇꯧꯗꯦ ꯀꯥꯏꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯍꯛꯊꯤ ꯈꯟꯖꯤꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯏꯗ ꯅꯨꯡꯐꯤꯟ ꯍꯩꯖꯤꯟꯕꯗꯣ ꯂꯦꯝꯕꯤꯅ ꯁꯅꯥ ꯅꯪꯒꯤ ꯀꯥꯔꯟꯁꯤꯗꯤ ꯍꯧꯖꯤꯛꯅꯦ ꯅꯨꯄꯤ ꯊꯤꯔꯒ ꯍꯦꯟꯖꯤꯜꯂꯛꯏ ꯇꯣꯛꯑꯣ ꯌꯥꯔꯦ ꯏꯃꯧꯁꯦ ꯏꯀꯥꯏꯕꯗ ꯂꯣꯏꯔꯤꯅꯦ ꯃꯦꯝꯊꯣꯏꯗꯤ ꯏꯀꯥꯏꯕꯗ ꯄꯨꯟꯁꯤꯕꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯄꯨꯟꯁꯤꯕꯁꯨ ꯃꯦꯝꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯗꯣꯝꯆꯥ ꯈꯣꯡꯗꯣ ꯃꯣꯂꯣꯝ ꯇꯩꯔꯒꯁꯨ ꯁꯥꯕ ꯐꯠꯇ꯭ꯔꯗꯤ ꯗꯣꯛꯇꯔ ꯆꯠꯁꯤꯀꯣ ꯁꯥꯗ꯭ꯔꯤꯗ ꯁꯅꯥ ꯈꯤꯇꯪꯈꯛꯁꯤꯕꯨ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯕꯒ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯅꯈ꯭ꯔꯦ ꯅꯦꯟꯁꯤꯗꯤ ꯁꯣꯝꯗ ꯃꯊꯧ ꯀꯟꯅ ꯇꯧꯏ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯗꯁꯨ ꯂꯣꯏꯔꯤ ꯂꯥꯏꯖꯕꯨ ꯍꯥꯠꯇꯣꯛꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯑꯟꯖꯨ ꯔꯤꯇꯥ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯏꯔꯤ ꯈꯣꯠꯂꯤꯗ ꯂꯣꯏꯁꯤꯜꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯂꯥꯏꯖꯒꯤ ꯐꯣꯟ ꯀꯣꯜ ꯂꯥꯛꯏ ꯂꯥꯏꯖꯁꯨ ꯀꯣꯟ ꯆꯥꯝꯂꯝꯕꯗꯣ ꯐꯠꯊꯅꯝꯃꯒ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯈꯨꯠꯇꯣ ꯇꯩꯊꯣꯛꯅ ꯐꯣꯟꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕꯧ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯗꯧꯔꯤꯅꯣ ꯑꯩ ꯀꯣꯟ ꯐꯦꯡꯂꯤꯌꯦ ꯑꯩ ꯆꯠꯇꯣꯔꯤ ꯐꯖꯅ ꯆꯠꯂꯨꯔꯣ ꯑꯩ ꯆꯠꯇꯣꯔꯦ ꯍꯥꯏꯕꯅꯤ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯗꯥꯝꯆꯥ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯥꯗ ꯆꯪꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯟꯖꯨꯒ ꯔꯤꯇꯥꯒ ꯇꯥꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯂꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩ ꯐꯃꯨꯡꯗ ꯐꯝꯂꯒ ꯉꯥꯏꯔꯕꯅꯤ ꯂꯥꯏꯖꯗ ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯄꯤꯛꯊꯛꯅ ꯉꯧꯊꯤꯌꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯩ ꯂꯥꯛꯑꯣ ꯀꯣꯟ ꯐꯦꯡꯂꯤ ꯅꯪ ꯂꯥꯛꯑꯔꯣꯏ ꯗꯥꯝꯆꯥ ꯅꯪ ꯌꯥꯝ ꯍꯧꯖꯅꯨꯍꯦ ꯅꯆꯤꯟꯗ ꯊꯨꯒꯥꯏꯗꯣꯛꯀꯅꯤ ꯊꯨꯒꯥꯏꯕꯤꯔꯔꯣ ꯂꯥꯛꯑꯣ ꯉꯥꯏꯔꯕꯅꯤ ꯂꯥꯏꯖꯗꯣ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯗꯥꯝꯆꯥ ꯍꯧꯅꯦ ꯑꯉꯥꯡ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕ ꯈꯔ ꯊꯨ ꯂꯥꯎꯕꯁꯤ ꯑꯩꯒꯤ ꯌꯦꯅꯥꯎ ꯃꯆꯥꯗꯤ ꯌꯥꯝ ꯁꯤꯡꯕꯅꯤ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯤꯡꯗ꯭ꯔꯦ ꯄꯪꯉꯤ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯅ ꯌꯥꯅꯕ ꯀꯗꯔ ꯃꯈꯜ ꯇꯧꯔꯤ ꯑꯗꯨꯗꯤ ꯐꯨꯔꯤꯜ ꯇꯕꯤ ꯆꯠꯂꯣ ꯍꯥꯏꯔꯣ ꯂꯥꯏꯖꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯇꯣ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯑꯒ ꯀꯩꯅꯣ ꯗꯥꯝꯆꯥ ꯐꯨꯔꯤꯜ ꯂꯤꯠꯁꯟꯕꯤꯔꯣ ꯂꯥꯛꯑꯣꯕ ꯑꯩ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯤꯃꯤ ꯑꯦ ꯀꯩꯅꯣ ꯗꯥꯝꯆꯥ ꯅꯪ ꯐꯨꯔꯤꯜ ꯂꯤꯠꯄ ꯍꯩꯇ꯭ꯔꯕꯣ ꯑꯩ ꯀꯔꯤꯝ ꯍꯩꯇ꯭ꯔꯦ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯥꯛꯑꯣꯗꯅ ꯅꯪ ꯌꯥꯗ꯭ꯔꯒꯅꯅꯦ ꯐꯨꯔꯤꯠꯁꯦ ꯄꯨꯔꯒ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯗꯥꯝꯆꯥ ꯉꯥꯎꯁꯟꯅꯅꯨꯀꯣ ꯑꯟꯖꯨꯅ ꯌꯥꯔꯦꯗ ꯇꯥꯕ ꯑꯩꯈꯣꯏ ꯋꯥꯔꯦꯗ ꯀꯣꯛ ꯆꯠꯂꯒ ꯂꯤꯠꯄꯤꯔꯨꯔꯣ ꯏꯕꯦꯝꯃ ꯅꯣꯏ ꯅꯕꯨꯡꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦꯗꯅ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯅꯨ ꯀꯣꯂꯦꯖꯀꯤ ꯂꯣꯏꯁꯤꯜꯂꯝꯃꯣ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯂꯥꯏꯖꯁꯨ ꯇꯞꯄꯤꯡ ꯀꯥꯗ ꯆꯪꯏ ꯄꯨꯟꯁꯤꯕꯗꯣ ꯇꯁꯦꯡꯅꯃꯛ ꯐꯨꯔꯤꯠ ꯂꯤꯠꯇꯕꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯆꯪꯂꯛꯄ ꯎꯕꯗ ꯄꯨꯟꯁꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡꯗ ꯌꯥꯜꯂꯤꯕ ꯐꯨꯔꯤꯠꯇꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯐꯨꯔꯤꯠꯁꯤ ꯂꯩꯔꯤ ꯂꯤꯠꯄꯤꯔꯣꯁꯦ
Laizada machin gado pomthoraga yam sauna nangna noktarisi kanadano aiga ngang na nobini ngamjadre khoi huziku angang machadawna aibu puri lipiu gaini ngamro cho nathal cho litpata lagana chalura to phare aisi am chatningde chaluroi phamungdabu kakhalaga tumukhigena asi hariga punsibado mamaigado salai thui laijisu punsibaga khudangdo tapairaga namja lamenbau litpirage se punsibado adudada nokfetawi laijisu yaroi khangbra khangdi punsibagi khudangdagi furito lauraga punsibada lisinbiri laijada machinda pomthoga yam sauna kudam palibadu bada punsibado oinana kaigino adugam sauridubo nangna domaina sawboraga thamoisina sawo phalu gain masi harisi aibu kamaina targa leyu hainoba laija wamta khumlakte furito lisin baloiraga saurimni gain falai thoga chatke tawi punsibasa nongminokmi laijabu khangching amuk chingsili chena konsili aduga dressing table mamangda changsilaga laijagi mamaido amuk leithoalaga lephali aduga punsibana tunglomdagi laijagi mokhwangda tamna koli aduga makoktuna laijagi lingjumda nga tharaga mamituna mingselda tariba makhoi anigi mamituda yengli mangda leplibi fajabi se aigi ichagi mamani punsibagi isaida tabada yam saurama laijado phaphak nukthori laijada muksi kaira mali makhut aniduna mamaida khumjilaga as damja wagi wachumna ngangko adumaina ga dawrkana ayam hainadi hainadraso aina hainalani pungingo thenglabani pungkhai mawali minute 35 gi lambini minute 35 romance tokibe yari Hare Krishna damja nangsidi achambo oiramri yam tawngamba nupa oiram nasunglangi ohiningo mongdo izargi ado anga hairo isai matik amakak saglo aduga ayam nungainane nangna sakku isai do targa ngangang laga jakhragi haite badamja yam pamjaba isai mabudi lei haitrasu yarak tangangaga surdu kha goru sungal taningi nokti noknarakanu ko hoi seba sagloba leiraroi dara khalli taibangsida aibu nungsibiba kana ama thengnararoira khalli punsisida nangumna nungsijaba lamlanba aigi mangnan aigi taiba nangi saknam tara thaili gaita handare aigi tu punsiba mamito uitharaga isai da tari laijasu punsibada nokfe tongna yenglaga damja loire punsiba laijagi khajaidada khangsu supire asgam haisiri ai ngaurida isi isi aina pam isai ni as damja yare se thengi chaloba anga nang college salurano aiga meeting oine chalasi yaroi damja ai exam kuidrabani phagi dobunida ado anga college ne nupam taga yengna yaroi ko aidi yume khalapagane namitu check tawdoribani ai thingi chaluki ko nga ningthembo phazan thil hoi adadamcha ninsidi khangri hadi kaino khangda bayar chamina badi laidana malaiba mafumda bongne changbayar idom chana nungai roine karigumbane damcha ga chatminarba aidi propep chilagane gari manungdagi masamdo pairaga chingthorakadam
ꯑꯦ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯍꯣꯏꯕ ꯍꯣꯏꯕ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯔꯣꯏ ꯒꯨꯗ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯅꯤꯟꯁꯤꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯏ ꯉꯁꯥꯏꯒꯤꯗꯨꯁꯨ ꯑꯩ ꯆꯤꯡꯅꯩ ꯍꯣ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕ ꯗꯥꯝꯆꯥ ꯃꯥꯒꯤꯁꯦ ꯌꯨꯝꯁꯤꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯗꯥꯝꯆꯥ ꯄꯥꯝꯕꯒꯤ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥꯅ ꯉꯝꯍꯜꯂꯣꯏꯁꯤꯕ ꯃꯣꯏ ꯃꯃꯥ ꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯥꯕꯅꯤ ꯑꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯀꯔꯤꯒꯤ ꯃꯃꯥ ꯍꯣꯏ ꯉꯥꯏꯗꯨꯕ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯈꯤꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯁꯇꯦꯛꯁꯤ ꯉꯁꯤ ꯈꯛꯇꯗ ꯉꯥꯏꯔꯤꯗꯅ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯕꯗ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯁ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥꯏꯖ ꯍꯣꯏ ꯍꯥꯏꯕꯀꯣ ꯃꯉꯛꯇ ꯅꯣꯝꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃꯤ ꯅꯣꯛꯏ ꯌꯦꯅꯥꯎ ꯃꯆꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯍꯧꯏ ꯄꯨꯟꯁꯤꯕꯗꯣ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯅ ꯐꯣꯟꯗꯣ ꯑꯗꯨꯝ ꯅꯝꯕ ꯃꯥꯜꯂꯤ ꯃꯤꯅꯤꯠ ꯑꯃꯅꯤ ꯁꯨꯅ ꯀꯥꯟꯅꯗꯦ ꯄꯨꯟꯁꯤꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯅꯣꯡꯃꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯉꯥ ꯍꯣꯏ ꯗꯥꯝꯆꯥ ꯐꯖꯅ ꯆꯠꯂꯨꯀꯣ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯆꯠꯇꯣꯏꯅꯤ ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯄ꯭ꯔꯣ ꯆꯥꯔꯒ ꯆꯠꯂꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯅ ꯊꯣꯡꯕ ꯈꯨꯍꯥꯎ ꯑꯃ ꯌꯥꯝ ꯃꯥꯜꯂꯦ ꯗꯥꯝꯆꯥ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯦꯡꯉꯤ ꯍꯣꯏ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯀꯣꯂꯦꯖꯇ ꯃꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯗꯦꯀꯣ ꯄꯨꯟꯁꯤꯕꯗꯣ ꯃꯦꯁꯦꯖꯇꯨ ꯊꯥꯔꯒ ꯐꯣꯟꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯀꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯦꯟꯁꯤꯁꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯑꯒ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯄꯨꯟꯁꯤꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯅꯦꯟꯁꯤ ꯉꯥꯏꯈꯣ ꯅꯦꯟꯁꯤꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯩ ꯑꯔꯨꯕ ꯃꯤꯇꯤꯡꯗ ꯆꯠꯇꯣꯏꯁꯤ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪ ꯍꯌꯦꯡꯗꯒꯤ ꯅꯤꯡꯊꯦꯝꯒ ꯆꯠꯂꯣ ꯑꯩ ꯁꯣꯝꯗ ꯆꯦꯟꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯅꯪꯉꯔꯣꯏ ꯅꯦꯟꯁꯤ ꯎꯄꯥꯏ ꯂꯩꯇ ꯆꯞ ꯂꯦꯞꯄꯒ ꯍꯣꯏ ꯗꯥ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯇꯣꯃꯥꯜꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯑꯁꯣꯝꯗ ꯃꯊꯛꯇ ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯤꯕ ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯟꯖꯩ ꯑꯩꯈꯣꯏ ꯅꯨꯄꯥ ꯒꯨꯗ ꯅꯦꯟꯁꯤꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯒꯤ ꯃꯣꯔꯣꯛꯀꯤ ꯔꯤꯑꯦꯛꯁꯟꯗꯣ ꯑꯃꯨꯛꯀꯁꯨ ꯍꯧꯔꯛꯏ ꯅꯦꯟꯁꯤꯗꯣ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤ ꯇꯣꯏꯂꯦꯠ ꯆꯪꯂꯨꯔꯒ ꯊꯣꯔꯛꯏ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯃꯦꯝꯊꯣꯏ ꯌꯥꯝ ꯁꯥꯎꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯅꯦꯟꯁꯤ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯦꯝꯊꯣꯏꯅ ꯅꯦꯟꯁꯤꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ ꯀꯥꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯃꯒ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯅꯄꯥꯗ ꯐꯣꯟ ꯇꯧ ꯅꯦꯟꯁꯤ ꯀꯤꯔꯨꯞ ꯀꯩꯒꯤꯅꯣ ꯅꯤꯅꯦ ꯑꯩꯅ ꯇꯧ ꯍꯥꯏꯗꯤ ꯇꯧꯗꯅ ꯃꯦꯝꯊꯣꯏꯒꯤ ꯃꯑꯣꯡꯗꯣ ꯅꯦꯟꯁꯤꯁꯨ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯃꯄꯥꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯅꯦꯟꯁꯤꯌꯥ ꯎꯇꯝꯅ ꯄꯥꯏꯔꯛꯏ ꯍꯦꯛ ꯈꯪꯕꯒ ꯃꯦꯝꯊꯣꯏꯅ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯣ ꯃꯨꯜꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯩꯅꯤ ꯀꯩꯗꯧꯔꯦ ꯇꯥꯆꯧ ꯍꯣꯏ ꯀꯌꯥꯝ ꯋꯥꯠꯂꯤ ꯊꯣꯛꯂꯛꯀꯗꯕ ꯀꯨꯏꯔꯔꯣꯏ ꯊꯣꯔꯛꯑꯅꯤ ꯅꯪ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯇꯥꯆꯧ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗꯤ ꯅꯣꯏ ꯀꯅꯥꯝꯇꯒ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯅꯨ ꯀꯩꯗꯧꯒꯦ ꯃꯦꯝꯊꯣꯏ ꯋꯥꯗꯨ ꯀꯣꯏꯊꯣꯛꯇꯁꯨ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯇꯥꯆꯧꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯇꯥꯆꯧꯒꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜꯗꯣ ꯆꯞ ꯆꯥꯅ ꯆꯦꯜꯂꯤꯅꯤ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯏꯃꯨꯡꯁꯤꯗ ꯑꯆꯧꯕ ꯒꯣꯇꯅꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯂꯧꯔꯨ ꯂꯥꯎ ꯑꯩ ꯃꯥꯕꯨꯅꯦ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯊꯝꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯏꯃꯨꯡꯗ ꯀꯥꯏꯔꯛꯀꯗ꯭ꯔꯅ ꯑꯩ ꯌꯥꯝ ꯀꯤꯔꯤ ꯃꯦꯝꯊꯣꯏ ꯅꯪꯃꯛꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕꯀꯣ ꯉꯥꯏꯈꯣ ꯅꯦꯟꯁꯤꯅ ꯀꯩꯗꯧꯔꯝꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯣ ꯎꯇꯝꯗꯣ ꯈꯪꯅ ꯍꯪꯂꯛꯏꯕꯅꯤ ꯅꯦꯟꯁꯤꯁꯨ ꯋꯥꯔꯤꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔ ꯃꯇꯨꯡ ꯃꯁꯤꯅꯦ ꯇꯥꯆꯧ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯒꯦ ꯇꯧꯔꯤꯕ ꯉꯁꯤ ꯑꯩꯅ ꯂꯥꯏꯖꯕꯨ ꯀꯜꯂꯝꯗ꯭ꯔꯕꯗꯤ ꯂꯥꯏꯖ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯅꯤ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯇꯁꯦꯡꯅ ꯑꯀꯤꯕ ꯄꯣꯛꯂꯦ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗꯤ ꯅꯣꯏꯒ ꯅꯛꯁꯤꯟꯅꯔꯒꯨꯝꯁꯤ ꯑꯩ ꯅꯣꯏꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯇꯥꯆꯧ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯎꯇꯝꯁꯨ ꯇꯞꯊꯔꯛꯏ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯣꯏꯔꯝꯂꯣꯏꯅꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯆꯨꯝꯃꯤ ꯇꯥꯆꯧꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯕꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯁꯤ 5-10ꯗꯗꯤ ꯂꯩꯃꯤꯟꯅꯔꯝꯃꯨ ꯃꯥꯅ ꯀꯥ ꯍꯦꯟꯕ ꯌꯥꯔꯣꯏꯀꯣ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯎ ꯁꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯇꯥꯆꯧꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯂꯣꯏ
ꯍꯨꯏ ꯉꯥꯎꯔꯕꯗꯤ ꯍꯨꯏꯕꯨ ꯊꯤꯔꯛꯄ ꯃꯍꯧꯁꯥꯅꯤ ꯇꯥꯆꯧ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯊꯣꯛꯄꯤꯔꯛꯎ ꯏꯃꯨꯡ ꯃꯅꯨꯡ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯅꯅꯦ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤꯁꯦ ꯂꯧꯔꯨ ꯂꯥꯎ ꯑꯗꯨꯒ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯁꯨ ꯏꯆꯤꯜ ꯏꯄ꯭ꯋꯥꯒꯤ ꯃꯔꯤꯁꯨ ꯇꯠꯅꯔꯁꯤ ꯑꯩ ꯅꯣꯏꯒꯅꯦ ꯁꯝꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯁꯠꯀꯛꯏ ꯅꯦꯟꯁꯤꯗꯣ ꯃꯅꯤꯒꯤ ꯈꯨꯁꯥꯎꯗꯨꯗ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯗ꯭ꯔ ꯄꯥꯈꯠꯆꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ ꯃꯦꯝꯊꯣꯏꯒꯤ ꯃꯈꯣꯡꯗꯣ ꯀꯣꯜꯂꯒ ꯅꯤꯅꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯅꯦꯟꯁꯤꯕꯨ ꯇꯞꯅ ꯍꯨꯒꯠꯄꯤꯔꯒ ꯌꯥꯔꯦ ꯌꯥꯔꯦ ꯀꯞꯀꯅꯨ ꯅꯪ ꯕꯕꯥ ꯍꯣꯏ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯒꯤꯗꯤꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯣ ꯀꯔꯤꯒꯨꯝꯕ ꯃꯔꯛꯁꯤꯗ ꯌꯨꯝꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯒ ꯂꯥꯏꯖꯒꯅ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯅꯀꯣꯛꯇꯨꯗ ꯈꯪꯖꯤꯜꯂꯨ ꯃꯦꯝꯊꯣꯏꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯦꯟꯁꯤꯗ ꯃꯄꯤꯗꯣ ꯐꯠꯄ ꯇꯩꯊꯣꯛꯏ ꯅꯪꯃꯛ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯨ ꯅꯪꯅ ꯀꯥꯏꯍꯟꯕ ꯈꯪꯒꯅꯤ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣ ꯖꯦꯜ ꯌꯧꯕ ꯌꯧꯁꯅꯨ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯃꯗꯤ ꯇꯨꯝꯅ ꯍꯥꯠꯂꯝꯂꯒꯦ